ngasi nimidang wairamgi oiba maroiba pausing pijari asigi prime minister oriba Narendra Modi da Brazil khwaidigi wangba civilian award the grand collar of the national order of the Southern Cross pidun ikai khumnabu utkre award adu Brazil gi president Luis Inacio Lula di Silva na prime minister Narendra Modi da khusinakibani Kuki Inpina MLA Singda detect tawusi illegal oi chairak piba yai haina thadau Inpina phongdokhibagalonana Kuki Inpi gi makhada leigedoriba asi any Kuki tribe ki MLA ahum ghaktani haina su maral siragi Niti Ayog na phongba Sustainable Development Goal gi index ta awang nongpok ki makok thongba district khangatpada Manipur gi amatta yaudre district chama kunthra mathoi gi manungda Phare na chama ga taraga nipan subada leire Police officer amada khud tharabgi maralda Arambai Tengol gi Tengoloi taruk police na phakre Manipur University gi oja singna mahiroi singna chathakiba thawong adu makhoi macha sing oiramlabadi kari tawromgani haina sasumna hanglali Taram noksari ngasigi maroiba pausing miyamda sandukna pijari Laibak asigi Prime Minister Narendra Modi da Brazil gi khwaidagi wangba civilian award the grand collar of the national order of the Southern Cross piduni kai khumnabu utkre award adu Brazil gi president Luis Inacio Lula di Silva na Prime Minister Narendra Modi da khuchinakhibani India amadi Brazil anigi marakta lainariba mari phaganabagi matangda Prime Minister Narendra Modi na laukiba thaudangbu sakhangbu oina award asi khusinakibani social media platform da thagalakpa warol amada Prime Minister Narendra Modi na hai Brazil amsung India gi mari handagi hauna chesilakle haibagi mayek senglaba kudamni Brazil gi oina khwaidagi wangba national award ama khusinrakpa haibasi India da leriba miyoi crore samga nifugi saukthokchaningai ni India amadi Brazil gi mari chechilananaba honabada President Lula na laukiba thaudang adubusu mahangna thagatpa phongdoki Kumja lisingani tara mrigi me thada Prime Minister gi pham pairaklaba matung tongan ba leibak singna Narendra Modi da award pidun ikai khumnaba ulakpa andaki asi tharga kungi taruk sure ki Inpi Manipur gi maiked gi nimit kharani gi mamangda cherol ama thoktuna state asigi anob lengak ama semlakpa matamda Kuki jogi MLA Mihut Singh oina leiriba MLA tara asi kariguma makhal amatada saruk yabe yaroi haina khangan kiba thawong adu illegal ni haina thadau Inpi Manipur gi maikaidagi phongdrokli thadau Inpi na thadrok cherol amana hai Kuki Inpi gi mathakta criminal intimidation criminal conspiracy amasung sedition singbagi makhada miyang mihut chinduna MLA oina leiriba miyoi singda kihanba amadi mi paiba phawon bagi damak chapchab action lakhatuna cherak piba yai Kuki Inpi Manipur gi maikedi thadau mar paite baiphai jau natragana jo phuruki makhal khudingmaki tribe ama hektaba makhogi makhada thamnaba natragana lusing masingda namna makhogi Wapham sing ilhannabagi thawong chathrakpa asi chathapam thoktaba thawong amani Kuki Inpi Manipur asi Kangpokpi district sa sumapung phana miyamna yabo oide madugi sumathakta jomi gi leriba MLA sing haibadi bungjagil barte amasung LM khokte jaugi MLA chinlunthang amasung margi MLA ngursalu sanatesfu makoina humdana pubangam loi maram adana makoigi makhada chatkadariba MLA sing asi kemnio haukip hangsing Paulilan haukip amasung let jamang haukip khaktani hariba MLA ahum asima any Kuki tribe haibasigi makhada leiba ngaktani Kangpokpi district ki oinasu MLA nemcha kipjen amasung haukholet kipjen asi Kuki Inpi Manipur gi makhada makogi aningmusing adu tohonba oithokloi kanagumba MLA singna any tribe ki certificate loduna hariba kanglup asigi makhada lehinanaba honajaba adudi masa gi apamani adubu thadaugi scheduled tribe certificate pariba MLA singna anobulenga ama semna honnarakpada kanagumba amatana ayatpa apanba piba amsung athingba pibagi hak amata makoida leite maramdi makoi Kuki nate thadaugi makhada leibani India gi leriba sovereignty apunba natragna democratic process asida ayat apan pirakliba khudimak asi logi oiba chapchaba cherak sing pinaba thabok lokhotpam toi thadau hariba phurup asi Kuki Inpi singi makhada leiba nate aduna
MLA Taragi Matakta Makoin Kihan Kangan Tabok Chatrak Puyaro Haina Sirula Sinapali. Manipur Police ki officer Amayauna Person Karada Kutarabgi Maralda Arambai Tengolgi Tengoloi Taruk Narang Bishnupur District Police Napagat Kre Pagalaba Musing Adudi Govindram Awang Lekai Degi Laisram Chanahan Eli Sana Sahikun Taruk Laisram Rishikanta Sahikun Laisram Premchan Eli Skandrang Sahitara Nipan Bishnupur District Terakong Sangbi Ward number Anidagi Kambam Nongdamba Sahikunga Humdoi, Kamong Masnam Lekai Degi Sarangtem, Ravi Chandra Elias Ravi Sahikunga Nipan, Amasung, Bishnupur District, Loremba Maning Lekai Degi, Yumnam Jaswan Sahikunga Nitoni. Arambai Tengol Gi Tengol Sing Hokiba Jun Mapanda, Satakiba, Banda, Manipur Police Officer Amayauna, Passion Krada Kutaki, Haibagi Maralda, Makogi Matakta case, Lokotibani, Hiram Asigi Matangda, Wahang Pohong Tauna Bagdama, Bishnu Pulista, Makoi Tarupu, Pakibani Hari. Niti Ayokna Sustainable Development Goal Haibadi SDG Index ke report phonglakpada awang nopok lamdamgi oina khwaidagi mangjin thaba district tara khangatpada manipur ke amata yawba ngamdre khwaidagi mokok thongba awang nopok lamdamgi state sing oiba district tara adudi mathang sin Mizoram gi Nathial state asigi Sampai Tripura gi Gomti Nagaland gi Mokoksung Tripura gi West Tripura Nagaland gi Kohima Tripura gi South Tripura Sikkim gi Gangtok Mizoram gi Kolasip amasung Nagaland gi Dimapur district ni Mizoram gi Nathial na punna phangkiba score asi 81.43 state asigi Sampai na 79.86 Tripura gi Gomti na 78.79 Nagaland gi Mokoksung na 78.43 Tripura gi West Tripura na 77.64 Nagaland gi Kohima na 76.93 Tripura gi South Tripura na 76.71 Sikkim gi Gangtok na 76.64 Mizoram gi Kolasip na 76.50 amasung Nagaland gi Dimapur na 76.29 ni index asida khwaidagi mamai ithang thana laiba district tara adudi Arunachal Pradesh ki Pake Kesang Arunachal Pradesh ki Enjo Meghalaya gi East Jentia Tirap state asigi Siang Assam gi South Samara Mangsar Manipur gi Pherzol Arunachal Pradesh ki Kanglei amadi state asimaki Longding ni Parbati Hunger Education Equality Gender Equality Thaknabag afaba ising phangba sanitation industry infrastructure amasung economics growth na singba tongan ba hiram marfuguni panda yumpham oiraga niti ayokna sustainable development goal gi index asi simlakpani tongan ba hiram ching asi paikhatpat da thaurang sing yenglaga district asigi makok mathang sembada awangpok lamdam gi oina khwaidagi makok thongba district Tara Kangapda Manipur oina amati yawungam lakidabani hai Haukiba July Marida Manipuri University Loba Bachelor of Education BEd ani suba semester gi examination da flying squad on lakpa ojanupa anna mahiroi nupi gi fruit khaw da humna check tawi haibi wathok ama torok libasi karigamba mahiroi sing adu university asigi oja sing macha oramnabdi kari toromgani haina Socialist Student Union of Manipur sachungi maikai dagi khanglakli Union asigi president S Jai Mamaitena thadrokpa cherol amada flying squad on lakpa ojanupi ama Yauna Oja adugi manungda Oja nupa anina mahiroi nupida karigum mata khanthaba tawdana purikhaw humduna sek tawi haibadagi university manungda sarangnaba thokliba asi laibak thibani amasung mahiroi khunaibu ikaiba pibani haida haimanba thokloi mahiroi nupi singna miyam mamangda ikai iki hundoktuna phongdrokli Wapham asi tarain lawba yaroi mahiroi singna phongdrokliba kahenba ojagi ethics yawdaba thong adu na thoonbani mahiroi sing asi university gi authority singi oja singi macha sing oramnabadi kari oina khangadage maitai khunaida nupi oibi singbu awang thakta thamduna ngasi phawba lakliba maramna wathok asi inquiry chathari haiduna namchinduna thamnaba honaba laibak thibani haina cherol asina oja nupa ani satra singna exam iringai manungda tawhaidaba thodong khara akhoi isada hairamdana tungdagi akhoi gi blazer gi pocket humjalakpa blazer gi pocket side tana sigi manungda su paliba pocket phawa makhoina humjalakhi akhoi gi ayaba amata yaudana terminate tawbi khiba thabaktagi thadat pi khiba natraga suspend minimum 2 years paw suspend tawbiu daylight molestation ne Department of Teacher Education Manipur University second semester tamjari lariba myam ase akhoi second semester gi mahiroi sing ne
ngasi akhona mafam asida haijagadoriba dudi nahan date 4 July 2025 numit asida Department of Teacher Education Manipur University gi B.Ed ki second semester examination hogiba numit asida flying squad ni haina lakpiramba oza nupa ani akhoi ga loinarapa oza nupi amaga makhoina lakpa matamda akhoi gi satra singna exam iringai manungda tawhaidaba thodong khara chatharamle exam iringai manungda akhoi isada hairamdana tungdagi akhoi gi blazer gi pocket humjalakpa blazer gi pocket side tana sigi manungda su paliba pocket phawa makhoina humjalakhi akhoi gi ayaba ama tayaudana masigi thawongda yaningde haibadu ulibani nahandagi akhoina authority singda complaint tawjakhre masigi mayokta lokhat piu action lokhat piu haina dubu tarak tabadagi akhoi ngasi sidai sida tillibani masidai sida akhoi gi leiriba Manipur state asida leiriba student union sing amadi mari leinaba authority singna masida miyan changbiu haina thamja kaidagi makhoina chathari hairaga kaimta pirakpa leitri saida inquiry mathang chathari adudu tawri hanga sai nahan date 4 nungdang dagi khoi je ngai jarakpani hoji phawba makhoi dagi chapchaba resolution amata pirakri khoida asi moina pungdi hele nga sai pung ahum bokta moigi student grievances hel haina moina meeting tawni hai moi se meeting se nahan Saturday nungdang dagi tharakraba meeting ni makhoi gi resolution amata khoida thamakte adudugi moi je hujik ngasai pung ani dagi meeting hauni khoina pung ahum phok matam thakibani adubokta kemta khoida paw pirakpa leite timetam amta bidigo inquiry gi kemta pidre khoida karimta khangalakpa leitri aduga amatang ju haija hoge sidai sida akhoina chhatra nupi sina check tawren hairabaju man amuka halaga amuka hanna mi chhatra nupi sida amuka hanna man humjallaga check tawgibagi thawong phok leirabani ase thabak hairiba oza singsi terminate tawbikhiba thabaktagi thadat pikhiba natraga suspend minimum 2 years paw suspend tawbiu daylight molestation ne akhoi da piriba physically mentally sexually harassment ase mayamna line lobigan MU gi Department of Teacher Education da second semester damjari akhoi na ngasi tawjariba sida lakjariba irang se akhoi atai kamda nate oza science squad ta lakpiriba oza nupa aniga oza nupi amaga oza nupi yauna oza nupi dugi mamangda oza nupa sina akhoi da body search tawbagi yaning da phongtok jaba khata